Asi hairaga lakpa sambaldagi chai ama satti aduga tababida haithage tawi. Haitharakliba chai adu punsibana maninglomdagi okle lakpa sauna. Kanano aibu asawba helaliba. Ngasidi lakpa aigi igul khanganidana leiramu. Lakpa onthokluba Rajkumar oiramba aduda pakhatpa amadi akibana mathi phawba chitke tawri. Mayam adudi punsiba ubada kaiduna chainakhrabani. Punsiba lakpada talakpa kainu lang tawrido. Lakpa chai adu satlo sinki aduga ibungo nanai karisu akaiba tawjaba nate. Asumna inesiga wari amasung kari wari. Ahal asida chai aduna kangi tawribado kari wari. Tababi punsibada jensinduna makhutlona duna. Ibungo inegi phawsing ado mana loina pubikri. Lausani haidana inegi chana naba amata lehodri. Nachal ani khakle. Makhoigi yengbiraga bora ama anita khakbiyo haizabani mana yadri. Adugi launnaramlibani. Talak aduda tarubi amadi sanasu thoglai. Punsiba tarubi thoglakpadu ubada ahanba chongkiba mihul adu chonglai. Tarubi mamagi manakta changsenduna nungaitana. Ima yari changasi. Pugi supu zakrasano. Migi maral sokluba aikhoina lanbani. Ase haiduna tarubi mamabu pusili. Punsiba tarubi butanai aduga. Ine, ai ningthau chawralgi machanupa punsiba haibada. Aini. Aina fananaba loina singani. Ine kaisu wabirunu. Tababi harauna. Kari, nangbu Rajkumar punsibani haiba. Oh, mani ini, aini. Tababi mamitagi mapita na makutlona duna. Kana laizadraba matagumna punsibada changjarai. Ibungo, ine nangondagi karino amakhakta nizaki. Masitadi nangna yabi. Yani, hayo, ine na hainingba wado. Ibungo, ine khoisu lai haktaktagi. Kaigi sagaida poklubana. Mayamgi phiman lukha khunduna hinglakpa koiri. Haujiksu tawriba asini. Aikhoigi mahut sinbinaba kana amata leitri. Yaragadi ibungo lakpagi lawfam asida aikhoibu uhanbiran. Ine mi atopa kayagi minai oibadi pukningase karisu chingnati. Ipokini haina khali. Adubu lakpa oigisidi ine khangba ngamde. Punsiba nofet tawi aduga tarubida haifet yenglaga. Ine gida nate adudi masigi thabakse aina muthatnaba sanakyada hairagi. Ine gumna mayam amasu leiramgani. Mayam gisu karina fagadabano haibado aitana jaruragi. Is phare dai bunga masigi mi phatta asina ine khoibu olakpase yamna kuiri. Ibungona amukta phananaba sinbi. Hoine ngasidi ai khoisu chatlagi. Ine khoisu changbiro. Nacha amuk lakchakhige. Tarubi mamaga manawga pusinduna changki. Punsibana phawrungba. Masigi mi chikanba hui angawbase. Masa sagal laktana konung phawbu chinglaga buro. Lakpa punsibagi makhong adu konduna. Ibungo Rajkumar, aibu mukta kanbiyo. Nanai matungda amuhana tawzarar. Aibu sana konungdadadi ihonbigano. Punsiba lakpa bu inthoktuna sagol thawduna chatki phawrungbana. Ibungo lakpa chatlasine. Aina tawbana aina fangba haibaduni. Lao. Lakpa hairibadu yade. Ibungo lakpa tawnu. Rajkumar amagi wafambu hikto e haidana dandi amagi mathakta ama amuk tongkhatpa haibadu oiragani. Iyamba ahansu oiri. Aduna nangbu chingba ngamde. Haguluni nangba. Lakpa phanakana haibadu yadrabada phawrungba saurai. Phawrungba ningthogi lawfam mayam asibu kana amatta fe lawhandana. Mabudi marosingna tangak senduna lairibani. Ahal matam aduk oirakpa pangal mayeng kitang wai haibagi wani. Adubu samuna handanadi iroi mukchawi haibaduni. Nang yadre phare adudi. Asi haiduna lakpana chingduna puraga lai. Ningthausu punsibana tamduna waram pumba tare. Ningthauna lakpa nangi numit surido. Masi tokani haina haibase aidi khangba kuirabani. Karinu nangna tawribasibo. Ngasidi huranba pumba pharedana. Masigi dandi oina nang kaisum sang asida chahi ahumgi phadok taba tare.
ꯅꯤꯡꯊꯧ ꯏꯍꯪ ꯄꯥꯎꯍꯪꯒꯤ ꯃꯇꯝ ꯂꯩꯇꯦ ꯃꯉꯣꯟꯗ ꯂꯥꯛꯄꯕꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯅꯥꯒꯤ ꯈꯨꯗꯝ ꯑꯣꯏꯒꯦ ꯈꯜꯂꯗꯨꯅ ꯗꯟꯗꯤ ꯍꯦꯛꯇ ꯇꯥꯎꯊꯔꯛꯏ꯫ ꯅꯠꯇꯦ ꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ꯫ ꯅꯅꯥꯏ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ꯫ ꯅꯅꯥꯏꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯦ ꯉꯥꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤ ꯑꯇꯣꯞꯄꯗ ꯂꯝꯗꯪꯅꯔꯛꯀꯅꯤ꯫ ꯂꯥꯛꯄ, ꯀꯅꯥ ꯂꯩ? ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪ ꯇꯥꯟꯅ ꯄꯨꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯜꯂꯣ꯫ ꯆꯥꯕ ꯃꯆꯦꯠ, ꯁꯦꯠꯄ ꯃꯆꯦꯠ ꯇꯧꯍꯜꯂꯣ꯫ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯆꯠꯂꯒ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ꯫ ꯃꯈꯣꯏꯁꯨ ꯗꯟꯗꯤ ꯑꯁꯦ ꯐꯪꯐꯝ ꯊꯣꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅ ꯇꯧꯔꯤ꯫ ꯃꯣꯕꯅ ꯂꯨꯆꯤꯡꯗꯨꯅ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯛꯏ꯫ ꯁꯦꯂꯨꯡꯕꯅ ꯃꯐꯝ ꯑꯗꯨ ꯕꯤꯆꯥꯔ ꯃꯃꯥꯡ ꯑꯗꯨꯗ ꯈꯥꯎꯗꯒꯤ ꯍꯩꯊꯕꯒꯨꯝꯅ ꯑꯣꯔꯣ ꯍꯩꯊꯔꯤ꯫ ꯃꯣꯕꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯆꯩꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯀꯔꯤꯒꯤ ꯅꯠꯇ ꯂꯤꯆꯠ ꯆꯠꯂꯤ? ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯂꯥꯛꯄꯅ ꯇꯧ ꯍꯥꯏꯕ ꯈꯛꯇꯣ ꯑꯩꯈꯣꯏꯗꯤ ꯇꯧꯖꯕꯅꯤ꯫ ꯅꯨꯡꯉꯥꯏꯗꯦ ꯏꯕꯣ, ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯪꯒꯤ ꯂꯥꯏꯒꯨꯝꯕ꯭ꯔꯥ? ꯀꯔꯤꯒꯤ ꯅꯄꯥꯡꯒꯜ ꯑꯗꯨ ꯈꯜꯂꯒ ꯂꯥꯛꯄꯅ ꯍꯥꯏꯕ ꯌꯥꯔꯤ? ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯥꯛꯄꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯍꯥꯎꯕ ꯀꯌా ꯑꯃ ꯄꯤꯖꯩ, ꯁꯦꯜ ꯀꯌꯥ ꯑꯃ ꯄꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯃꯥꯅ ꯊꯨꯡꯍꯟꯕꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ, ꯀꯔꯤ? ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯜꯂꯝꯃꯤꯅ? ꯁꯦꯂꯨꯡꯕꯥ, ꯃꯅꯒꯜ ꯑꯁꯤ ꯇꯠꯄ ꯃꯈꯩ ꯐꯨ, ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯃꯨ, ꯆꯩꯅꯥ ꯈꯥꯡꯍꯜꯂꯨ꯫ ꯍꯦ, ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯗꯕ ꯁꯥꯔꯗꯅ! ꯂꯝꯒꯤ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯤ ꯍꯥꯏꯗꯨꯅ ꯂꯝ ꯀꯍꯦꯟꯕ ꯁꯥꯔꯗꯅ! ꯃꯣꯕ ꯁꯦꯂꯨꯡꯕꯒꯤ ꯆꯩꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯅ, ꯑꯣꯏꯃꯥ, ꯁꯤꯔꯦ, ꯃꯤ ꯍꯥꯠꯂꯦ! ꯑꯌꯣ, ꯁꯦꯂꯨꯡꯕꯥ, ꯈꯔ ꯇꯞꯅ ꯐꯨꯅꯤ ꯅꯪꯕꯣ! ꯐꯨꯒꯦ꯫ ꯅꯨꯡꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯃꯤ ꯐꯨꯔꯛꯇ꯭ꯔꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯅꯒꯟ ꯑꯗꯨꯗ ꯁꯥꯟꯊꯔꯛꯏ꯫ ꯁꯦꯂꯨꯡꯕꯅ, ꯈꯪꯕ꯭ꯔꯥ ꯃꯤꯐꯠꯇ, ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤ? ꯑꯌꯣ, ꯁꯤꯔꯦ, ꯑꯌꯣ! ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯎꯕꯗ ꯃꯣꯕ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ, ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯤ꯫ ꯃꯣꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯥꯏꯖꯩ ꯔꯥꯖꯀꯨꯃꯥꯔ ꯁꯦꯂꯨꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯁꯦꯂꯨꯡꯕꯥ, ꯌꯥꯔꯦ ꯆꯠꯂꯣ, ꯑꯥꯗ ꯄꯨꯈ꯭ꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯣꯕꯅ ꯇꯧꯔꯤꯕ ꯑꯁꯤ ꯒꯨꯝꯚꯤꯔꯅ ꯃꯤ ꯆꯥꯔꯝꯗꯥꯏꯒꯤ ꯇꯥꯕ ꯃꯄꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯛ ꯀꯟꯕꯤꯈ꯭ꯔꯦ ꯈꯪꯅ ꯄꯨꯟꯁꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯁꯅꯈ꯭ꯌꯥ, ꯑꯗꯨꯒ ꯑꯃꯅ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯐꯨꯡꯒꯥ ꯂꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯅ ꯂꯦꯟꯕ ꯌꯥꯎꯔꯤ꯫ ꯑꯩꯈꯣই ꯈꯪꯗ ꯎꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯎꯔꯝꯈꯤꯒꯅꯤ꯫ ꯆꯠꯅꯕꯤ ꯑꯁꯦ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯌꯥꯖꯕ ꯑꯣꯏꯖꯕ ꯍꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯅꯖꯕꯒꯤ ꯑꯣꯏꯅꯖꯕꯅꯤ꯫ ꯃꯗꯨꯗꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨꯗꯤ ꯂꯧꯊꯣꯛꯂꯁꯤ꯫ ꯋꯥꯐꯝ ꯑꯁꯦ ꯅꯆꯥꯅ ꯍꯧꯗꯣꯛꯆꯅꯤꯡꯕꯁꯨ ꯀꯨꯏꯔꯕꯅꯤ꯫ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯄꯔꯝꯄꯔꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ? ꯁꯅꯈ꯭ꯌꯥ, ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯍꯟꯅꯕ ꯂꯩꯕꯤꯒꯅꯨ꯫ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯅꯕ ꯑꯁꯤꯗꯤ ꯅꯆꯥ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯌꯥꯝꯒꯤ ꯑꯑꯣꯟꯕꯗ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯌꯥꯎꯗꯨꯅ ꯆꯠꯄ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ꯫ ꯐꯧꯔꯨꯡꯕꯅ, ꯏꯅꯤꯡꯊꯧ, ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯁꯦ ꯅꯅꯥꯏꯁꯨ ꯌꯥꯖꯅꯤꯡꯏ꯫ ꯐꯔꯦ, ꯅꯈꯣꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯀꯩꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯇꯣꯛꯂꯁꯤ꯫ ꯁꯦꯂꯨꯡꯕꯥ, ꯊꯤꯜꯂꯦ, ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯨ꯫ ꯀꯅꯥ ꯑꯃꯠꯇ ꯆꯤꯠꯊꯕ ꯌꯥꯗꯦ꯫ ꯂꯧꯗ ꯂꯧꯔꯥꯡ ꯁꯨꯕ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯄꯗꯨ ꯇꯥꯔꯤ꯫ ꯁꯦꯂꯨꯡꯕꯥ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ ꯍꯥꯏ, ꯇꯥꯗꯕꯁꯤꯡ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯤꯡ ꯈꯪꯍꯧꯔꯣ꯫ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯩꯒꯤ ꯆꯠꯅꯕꯤ ꯇꯣꯛꯂꯒ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯆꯠꯊꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯎꯗꯨꯅ ꯈꯥ ꯁꯝꯊꯔꯛꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ ꯈꯪꯖꯧ꯫ ꯊꯕꯛ ꯁꯨꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯅꯩ꯫ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ, ꯑꯣ, ꯏꯅꯤꯡꯊꯧ ꯅꯨꯡꯁꯤꯗ, ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯣꯏꯁꯅꯨ꯫ ꯕꯤꯁꯅꯨꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯛ ꯀꯨꯏꯅ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯒꯨꯔꯨ ꯍꯥꯛꯇꯛꯇꯒꯤ ꯐꯠꯇ꯭ꯔꯕ ꯆꯠꯅꯕꯤ ꯑꯁꯦ ꯏꯅꯝꯗ ꯄꯣꯗꯨꯅ ꯂꯥꯛꯏ꯫ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯂꯣꯏꯔꯒꯗꯕ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅꯤ꯫
ngasi imang ikut na lamba panglaba ka na sida thoklaba. Khara amana amo, is nungai da ngasi nga thongba sasi. Asuk nungai ba pau amuk lakani haiba thajadri. Amana amo, wafam masibu ining thaugi manakung da kanana haudopun. Natraga ining thau na khanba oirajala. Ning thau mak na khalakpadi nataba mali. Macha ibungo Rajkumar punsibana haudorapa oira mali. Tababi amadi lakpada thokriba thaudok adu khangba mina wari linai mayam aduna. Masiki Rajkumar ase phana ui. Manaw mayamga iman manade. Mahak thak asida leibak asida awonma ma purakani haiba thajai. Nupi amana amu. Kaidagi pharoi Rajkumar bu pokpa mamado mamu phaba mi thengnarakte. Baki leimarembine haibada nongmata manin naide. Wangang khuding mibu ikai khomne. Chatta chatlasu khongpham makol thokte. Mana kana amabu hanthana yengkiba laite. Aduk phaba aduna manaw mayam changdana. Chaduna sikriba aduni. Maduna pokpa machadi adum phani. Chumi. Yengbada Rajkumar ase mawong se yade. Mamagi magun cheli. Phai aphaba ngakta oisanu. Mayamado Rajkumar bu magi ahaiba wahai na thagatnai. Bor pinai nuksina sonai. Ningthauna haiduna sana pau chele numit asidagi kaigi sagaida pokpa Minai Phunga kaya ama anauba mapok ama pokpaga chap manari. Mayamado haraunare magi matambakta khomlang illiba angang phawba momon nokli. Adubu punsiba madi tarubiki wakhalda otnaiduna ahing tumba yadri punsiba. Managal adu tingkhang matakta hipagumna thokre punsiba mathanta. Karigi aina asuk khawrangliba. Ima pongaidagi kana ama hanna yengkidraba. Kana amagi mami takidraba thamoy asina. Nang mungairamliba oireko. Punsiba khanna tomdana nongankre punsiba ngana hawgatuna konung adugi laikolda chattuna lei. Haurungba laktuna. Rajkumar kaidoba yawbiri. Asuk anna hawgatpiriba sibo. Haurungba chalo nathau loisalo. Ngarangi mafam aduda chattuna mama machadubu laurse. Haurungba Rajkumar gi tahaba mataw aduda ngakna. Hari sibo ibungo. Haurungba ngasidi ay ahing tumba yade. Nupi macha aduna thamoy layom ase chankraba mali. Mahu lairaba China gumna nari. Thamoy ase. Ay mabu uraga China ase kokani haina ningi. Chalo, thuna loishilo. Haurungba Rajkumar na hariba do yaduna ani adu tarubi manakta lai. Tarubi Rajkumar na amuk handuna lakpa aduda inga ngai tarubi Rajkumar aduda. Rajkumar kari lairabage. Ay ima kauthokjarake. Tababi thoglai haunabi utli aduga. Ibungo kari wafam tanasi haibanu. Ine lakpa koisu masa masagi dandigi matungina chairak phangkre. Is nungaireda madugi minungkhang aduda sirabadi phakradabani. Haurungbana aikhoi leiringaida makoina lamhinba yaba nateda. Karigumba nakoina pawa singanna piramlabadi nahana waraklamba yabani. Tababi amuk nungsa thina. Adubu ibungo makoy amuk thoklaklaga ini khoida laman amuk singba thoklabadi. Ini khoidi nungsa thikreda. Nupi ngaktaga leiba imung oire kana amatana aikhoibu ngakpi senbinaba su leiti. Punsiba no fet tawi. Aduna bu ine khoisu konungda leirase. Konungi misu khara wali. Ini khoina masibu yabiyo haina nacha ikongna thongna laiba sini. Tababi harawi macha singda yengduna. Hai nakhoibu tabra. Rajkumar na hairiba sibo. Tababi Rajkumar da onsinduna. Ibungo onthokna nungai kreda. Ichagumba thauja leiba ima thengnadri. Ichana hairiba ase sangsara se ikutna lamba phangbagumbani. Tarubi madi laisabiga oire ningthau haiba asi langnum chawba kanguni. Makhoina pamki ukiba amata lemna thaba nate. Mahak thakta thokidrabasu wari oina ningthau kayagi macha takrabani aduna tarubi madi hairibadu yaningde. Tarubi mamada tapna. Ima chatkumsida pabana thambiramliba inkhola sida charabasu chatrabasu adum laisi. Punsiba tarubi da onsinduna. Karigi aduk yamna chingnaribano. Chingnabagi wafam nachade. Nachalai khoidi ningthau kongi chatna lonchasu karigumba amata khangzade. Soi khilan kiba yaurabadi. Ibungo amadi ibema singi phizi finani luba thoklu. Musigi khanjabani. Punsiba tarubigi magul aduda hena nusirai. Punsiba nuksina yenglaga nofet tawe aduga. Kanabu haina khangna puklakpagine. Loina tamlaga khangba haiba ngaktani. Haiba ngangbubu illabadi
ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯎꯕ ꯐꯥꯎꯕ ꯔꯥꯁꯄꯇꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯆꯤꯡꯅꯒꯅꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯟꯒꯅꯤ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯕꯥꯕꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯅ ꯇꯥꯛꯄꯤꯕ ꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯂꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯕꯕꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯖꯒꯦ ꯅꯠꯇꯦ ꯏꯅꯦ ꯏꯅꯦꯈꯣꯏ ꯑꯋꯥꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯒꯗꯕ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯇꯦ ꯂꯩꯀꯣꯜꯒꯤ ꯊꯕꯛ ꯈꯛꯇ ꯇꯧꯒꯗꯕꯅꯤ ꯇꯔꯨꯕꯤ ꯃꯥꯁꯨ ꯃꯗꯨꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯁꯤꯡ ꯑꯗꯨ ꯁꯦꯡꯕ ꯁꯦꯝꯕ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯔꯨꯕꯤ ꯉꯟꯅ ꯍꯧꯒꯠꯂꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯇꯔꯨꯕꯤꯅ ꯇꯧꯔꯤꯕꯗꯨ ꯃꯤꯆꯥꯟꯅꯔꯨꯔꯦ ꯐꯖꯕ ꯂꯩꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯇꯔꯨꯕꯤꯒꯤ ꯐꯖꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯐꯖꯍꯜꯂꯤ ꯁꯅꯥ ꯃꯔꯛꯇ ꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯇꯣꯞꯄꯒ ꯂꯩꯕꯒꯨꯝꯅ ꯎꯔꯨꯔꯦ ꯄꯨꯟꯁꯤꯕ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯁꯤꯡ ꯆꯥꯏꯔꯤꯕ꯭ꯔꯥ ꯇꯔꯨꯕꯤ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯀꯧꯔꯛꯄꯗꯨꯗ ꯈꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯩ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯕꯗ ꯆꯣꯡꯂꯦ ꯇꯔꯨꯕꯤ ꯄꯥꯈꯠꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯅꯞꯊꯣꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯅꯅꯥꯏ ꯎꯖꯍꯧꯗ꯭ꯔꯦ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯁꯣꯏꯔꯤꯕꯗꯤ ꯑꯩꯅꯅꯤ ꯃꯄꯨ ꯇꯥꯛꯇꯅ ꯃꯤꯒꯤ ꯂꯩꯀꯣꯜ ꯆꯪꯂꯨꯕꯒꯤ ꯗꯟꯗꯤꯗꯤ ꯆꯣꯠꯆꯁꯅꯨ ꯇꯔꯨꯕꯤ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯏꯊꯛ ꯍꯧꯔꯛꯏ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯗꯨ ꯁꯥꯗꯥꯟꯕꯒꯤ ꯌꯥꯔꯣꯏ ꯇꯦꯟꯅ ꯄꯥꯟꯕꯒꯨꯝꯅ ꯆꯩꯅꯥ ꯈꯥꯡꯖꯔꯛꯏ ꯃꯥꯏꯊꯣꯡ ꯍꯥꯏꯒꯠꯄ ꯉꯝꯖꯔꯛꯇꯦ ꯇꯔꯨꯕꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯇꯥꯔꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯅꯣ ꯇꯞꯅ ꯍꯣꯜꯂꯨ ꯁꯣꯔꯗꯣ ꯇꯔꯨꯕꯤ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯛꯏ ꯇꯔꯨꯕꯤ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯔꯨꯕꯤꯅ ꯄꯨꯟꯁꯤꯕꯕꯨ ꯍꯦꯛ ꯍꯦꯛ ꯀꯥꯏꯍꯧꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯇꯔꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯔꯥꯖꯀꯨꯃꯥꯔ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯆꯣꯠꯄ ꯐꯨꯔꯤꯠ ꯑꯗꯨ ꯀꯟꯊꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯦꯂꯨꯡꯕꯅ ꯏꯕꯨꯡꯉꯣ ꯀꯅꯥꯅ ꯍꯩꯖꯤꯜꯂꯛꯄꯅꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯦꯂꯨꯡꯕꯅ ꯔꯥꯖꯀꯨꯃꯥꯔꯁꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯤꯁꯦ ꯑꯄꯥꯝꯕꯤ ꯇꯔꯨꯕꯤꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯇꯔꯨꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯔꯨꯕꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯏꯃꯥꯏꯕꯦꯝꯃ ꯀꯗꯥꯏ ꯂꯩꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒꯅꯦ ꯂꯦꯡꯅꯅꯕ ꯇꯔꯨꯕꯤ ꯆꯪꯈꯤꯗꯨꯅ ꯐꯖꯔꯕ ꯂꯩꯈꯜ ꯀꯌꯥ ꯁꯨꯔꯕ ꯌꯦꯟꯗꯥꯏ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯩꯁꯤꯡ ꯄꯨꯊꯣꯔꯛꯏ ꯑꯄꯥꯝꯕꯤꯅ ꯌꯦꯡꯂꯨꯕꯗ ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯑꯔꯨꯝ ꯂꯩ ꯀ꯭ꯋꯥꯂꯩ ꯂꯩꯁꯪ ꯂꯩꯅꯆꯤꯡꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ ꯑꯄꯥꯝꯕꯤ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯂꯩꯁꯤꯡ ꯑꯁꯤꯗꯤ ꯇꯔꯨꯕꯤ ꯃꯥꯗꯤ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯛꯏ ꯏꯃꯥꯏꯕꯦꯝꯃ ꯅꯆꯥꯅ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏ ꯑꯉꯥꯎꯕꯤ ꯀꯔꯤ ꯁꯣꯏꯅꯤ ꯍꯥꯏꯕꯒꯦ ꯂꯩꯁꯤꯡ ꯑꯁꯤꯕꯨ ꯎꯕꯗ ꯏꯃꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯨꯔꯦꯗꯅ ꯏꯆꯥꯕꯨ ꯀꯗꯥꯏꯗꯒꯤ ꯃꯁꯤꯕꯨ ꯍꯦꯛꯂꯨꯕꯒꯦ ꯇꯔꯨꯕꯤ ꯍꯔꯥꯎꯖꯩ ꯏꯃꯥꯁꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯩ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤ ꯑꯗꯨꯗꯒꯤ ꯅꯆꯥꯅ ꯍꯦꯛꯆꯔꯨꯕꯅꯤ ꯏꯃꯥꯅ ꯁꯣꯏꯕꯅꯤꯗꯅ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯂꯩꯀꯣꯜ ꯆꯪꯗꯕ ꯀꯨꯏꯔꯦꯗ ꯂꯥꯛꯑꯣ ꯂꯩꯁꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯟꯅ ꯂꯦꯡꯒꯦ ꯂꯩ ꯂꯦꯡꯕꯤꯗꯒꯅꯦ ꯏꯃꯥ ꯍꯥꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯄꯨ ꯂꯩ ꯑꯗꯨ ꯂꯦꯡꯂꯛꯏ ꯂꯩ ꯂꯦꯡꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯄꯥꯟꯕꯤꯅ ꯏꯃꯥꯏ ꯇꯔꯨꯕꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯁꯅꯥ ꯊꯃꯣꯏ ꯄꯦꯜꯂꯅꯤ ꯏꯃꯥ ꯂꯩꯁꯦ ꯀꯠꯂꯨꯒꯦꯀꯣ ꯀꯔꯤꯒꯨꯝꯕ ꯂꯩ ꯄꯔꯦꯡ ꯑꯁꯤꯅ ꯁꯨꯝꯕ ꯊꯣꯛ ꯏꯆꯥ ꯃꯅꯥ ꯐꯪꯖꯧꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯑꯅꯤꯗꯨꯒꯤ ꯆꯥꯟꯅꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯊꯕꯛ ꯁꯨꯕꯤ ꯀꯅꯥ ꯑꯃꯅ ꯀꯂꯛꯅꯩ ꯇꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯕ ꯌꯥꯎꯏ ꯊꯤꯅ ꯉꯥꯡꯕ ꯌꯥꯎꯔꯛꯏ ꯑꯄꯥꯟꯕꯤ ꯂꯩꯗꯨ ꯄꯨꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯅꯈ꯭ꯌꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯛꯎ ꯁꯅꯈ꯭ꯌꯥ ꯅꯅꯥꯎꯅ ꯕꯤꯁꯅꯨ ꯂꯩꯃꯟ ꯄꯨꯖꯔꯛꯏ ꯀꯗꯥꯏ ꯑꯄꯥꯟꯕꯤꯅ ꯂꯩꯗꯨ ꯂꯧꯏ ꯅꯤꯡꯊꯧ ꯉꯛꯅ ꯑꯄꯥꯟꯕꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯅꯈ꯭ꯌꯥ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯅꯪ ꯂꯩ ꯑꯁꯤ ꯀꯅꯥꯅ ꯂꯦꯡꯕꯅꯣ ꯁꯅꯈ꯭ꯌꯥ ꯅꯅꯥꯏ ꯅꯨꯄꯤꯅ ꯂꯩꯈꯣꯡ ꯁꯪꯕꯤ ꯏꯆꯥ ꯇꯔꯨꯕꯤꯒ ꯂꯦꯡꯖꯕꯅꯤ ꯃꯥꯟꯗꯦ ꯑꯄꯥꯟꯕꯤ ꯅꯆꯤꯟ ꯆꯨꯝꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯅꯈ꯭ꯌꯥ ꯑꯁꯦꯡꯕꯅꯤ ꯆꯥꯎꯔꯦꯜ ꯂꯩ ꯑꯗꯨ ꯃꯕꯨꯛ ꯈꯩꯅ ꯄꯥꯝꯖꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯒꯤ ꯃꯅꯥ ꯄꯤꯒꯦ ꯑꯗꯨꯕꯨ ꯂꯩ ꯑꯁꯦ ꯀꯔꯤ ꯃꯃꯤꯡꯗꯤ ꯀꯧꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯅꯈ꯭ꯌꯥ ꯃꯗꯨꯃꯛꯇꯤ ꯅꯅꯥꯏ ꯂꯣꯏꯅ ꯈꯪꯖꯗꯦ ꯑꯗꯨꯒ ꯂꯩ ꯑꯁꯤꯒꯤ ꯃꯅꯥ ꯄꯤꯕ ꯇꯥꯔꯒꯁꯨ ꯇꯔꯨꯕꯤꯗ ꯄꯤꯕꯤꯌꯨ ꯂꯩ ꯑꯁꯦ ꯃꯥꯅ ꯄꯨꯔꯛꯇꯨꯅ ꯂꯦꯡꯖꯕꯅꯤ ꯐꯔꯦ ꯀꯧꯔꯛꯑꯣ ꯑꯗꯨꯗꯤ ꯑꯄꯥꯝꯕꯤ ꯆꯠꯈꯤ ꯅꯤꯡꯊꯧ ꯃꯕꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯂꯩꯁꯥ ꯃꯔꯤꯟ ꯇꯦꯡꯒꯤ ꯃꯤꯒꯤ ꯌꯨꯝꯗꯩꯕꯨ ꯍꯦꯛꯂꯨꯕ꯭ꯔꯥ
ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯂꯒꯦꯗꯣ ꯇꯔꯨꯕꯤ ꯑꯃꯗꯤ ꯑꯄꯥꯟꯕꯤ ꯆꯪꯂꯛꯏ ꯇꯔꯨꯕꯤ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯏꯅꯤꯡꯊꯧ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯧꯏ ꯂꯥꯎ ꯑꯩ ꯋꯥ ꯍꯪꯒꯦ ꯏꯅꯤꯡꯊꯧ ꯂꯩꯁꯤ ꯅꯪꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯐꯔꯦ ꯑꯗꯨꯗꯤ ꯂꯩ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯦꯛꯂꯨꯏ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯪꯗꯨꯅ ꯍꯦꯛꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯋꯥꯡꯕ ꯆꯤꯡꯕꯨ ꯀꯥꯔꯨꯕ꯭ꯔꯥ ꯍꯥꯏꯌꯨ ꯏꯄꯥ ꯇꯥꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ ꯈꯨꯅꯨꯡ ꯑꯁꯤꯗꯒꯤ ꯂꯩ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣꯅꯦ ꯇꯔꯨꯕꯤ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯏ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯅꯆꯗꯦ ꯅꯤꯡꯊꯧ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯅꯅꯥꯏꯅ ꯂꯩꯁꯤꯡ ꯑꯗꯣ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯏꯄꯥꯒꯤ ꯂꯩꯀꯣꯜꯗ ꯊꯥꯖꯕꯅꯤ ꯀꯔꯤ ꯂꯩꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯌꯨ ꯇꯥꯒꯦ ꯏꯅꯤꯡꯊꯧ ꯃꯤꯠꯁꯅꯥ ꯃꯣꯡꯌꯥꯏ ꯆꯥꯎꯕꯅ ꯃꯦꯟꯁꯨ ꯅꯍꯥ ꯃꯅꯥꯎ ꯄꯨꯔꯨꯝ ꯂꯣꯏꯄꯣꯠ ꯊꯧꯔꯨꯕ ꯊꯥꯈꯤꯕꯗ ꯏꯅꯤꯡꯊꯧ ꯍꯥꯎꯅ ꯍꯥꯠꯈ꯭ꯔꯦ ꯃꯅꯥꯎꯕꯨ ꯃꯅꯥꯎ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯎꯒꯤ ꯄꯟꯊꯣꯡ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯠꯍꯜꯂꯝꯂꯦ ꯃꯣꯡꯌꯥꯎ ꯆꯥꯎꯕ ꯄꯨꯔꯛꯂꯦ ꯀꯪꯂꯥ ꯎꯀ꯭ꯔꯣꯡ ꯑꯗꯨꯗ ꯃꯦꯟꯅ ꯇꯥꯏꯅ ꯊꯥꯔꯛꯂꯦ ꯄꯣꯏꯔꯩ ꯃꯥꯅ ꯂꯩꯔꯥꯡ ꯑꯁꯦ ꯃꯦꯟ ꯇꯣꯡꯕꯗ ꯌꯥꯎꯈ꯭ꯔꯦ ꯀꯣꯂꯣꯏ ꯃꯦꯂꯩ ꯂꯥꯎꯅꯔꯤ ꯍꯩꯔꯦꯝ ꯈꯨꯖꯥꯜ ꯂꯝꯗꯝꯅ ꯄꯥꯃꯦꯜ ꯑꯋꯥꯡꯕ ꯑꯁꯤꯕꯨ ꯍꯩꯅꯧ ꯀꯧꯅꯩ ꯑꯇꯥꯝꯕ ꯄꯥꯃꯦꯜ ꯎꯀꯥ ꯊꯛꯇꯨꯅ ꯇꯝꯕ ꯁꯥꯠꯂꯤ ꯍꯥꯏꯕꯒꯤ ꯀꯧꯅꯩ ꯃꯃꯤꯡ ꯀꯗꯥꯝꯕ ꯍꯩꯔꯦꯝ ꯅꯨꯄꯤ ꯑꯃꯒꯤ ꯃꯕꯨꯡ ꯑꯣꯏꯅ ꯑꯃꯅ ꯍꯦꯛꯄꯤ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯇꯥꯔꯛꯄꯅ ꯂꯩꯁꯤꯅ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯛꯏ ꯅꯨꯔꯥ ꯅꯨꯡꯕꯨ ꯍꯣꯔꯦꯗꯣ ꯅꯨꯡꯕꯨ ꯍꯣꯅ ꯆꯨꯝꯅ ꯇꯥꯏ ꯅꯣꯡꯖꯨꯝꯄꯥꯜꯕꯨ ꯀꯧꯕꯤꯔꯤ ꯏꯔꯝ ꯃꯣꯏꯔꯥꯡ ꯂꯝꯗꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯌꯦꯡꯕꯗ ꯂꯩꯅꯨꯡꯁꯤꯕꯨ ꯀꯧꯕꯤ ꯍꯥꯏ ꯃꯦꯂꯩ ꯃꯦꯟꯁꯨ ꯅꯍꯥꯅꯤ ꯀꯗꯥꯝꯕ ꯅꯣꯡꯖꯨꯝꯄꯥꯜꯅꯤ ꯂꯩꯅꯨꯡꯁꯤ ꯍꯥꯏꯕ ꯀꯣꯂꯣꯏ ꯃꯌꯥꯝ ꯂꯧꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯄꯥꯜ ꯀꯗꯥꯝꯕ ꯂꯩꯅꯨꯡꯁꯤꯕꯨ ꯀꯧꯏ ꯍꯥꯏꯅꯩ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯗꯣ ꯂꯥꯏꯔꯕꯤ ꯐꯗꯤ ꯐꯅꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯃꯇꯨ ꯆꯨꯡꯏ ꯅꯤꯡꯊꯧ ꯑꯃꯨꯛꯁꯨ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯀꯨꯝꯖꯦꯡ ꯀꯣꯔꯤ ꯀꯥꯕ ꯂꯩ ꯑꯁꯤꯅ ꯀꯔꯤ ꯀꯧꯏ ꯍꯥꯏ ꯏꯅꯤꯡꯊꯧ ꯃꯣꯡꯕ ꯆꯦꯛꯂꯥ ꯎꯁꯣꯞꯇ ꯆꯦꯛꯂꯥ ꯃꯌꯥꯝ ꯋꯥꯊꯣꯛ ꯑꯁꯤ ꯑꯣꯏꯅꯈꯤ ꯃꯀꯣꯛ ꯐꯝꯕ ꯃꯨꯟꯅꯈꯤ ꯀ꯭ꯋꯥꯅ ꯅꯤꯡꯉꯣꯜ ꯍꯧꯕꯒꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯋꯥꯌꯦꯟꯗꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯇꯧꯕꯗ ꯀ꯭ꯋꯥꯅ ꯂꯥꯜꯂꯤ ꯍꯥꯏꯅꯔꯤ ꯋꯥꯀꯣꯡꯕ ꯂꯩꯇ꯭ꯔꯦ ꯃꯇꯨ ꯑꯃ ꯐꯣꯏꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯀꯣꯡꯉꯤ ꯂꯥꯏꯒꯤ ꯕꯣꯔ ꯂꯪꯒꯨꯝꯕꯤ ꯆꯦꯛꯂꯥ ꯃꯥꯒꯤ ꯃꯇꯨꯅ ꯎꯀꯥꯊꯛꯇ ꯊꯥꯕꯤꯔꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯍꯧꯈ꯭ꯔꯦ ꯀ꯭ꯋꯥꯛꯀꯤ ꯃꯇꯨ ꯑꯗꯨꯅ ꯑꯣꯟꯕ ꯂꯩꯔꯥꯡ ꯑꯣꯏꯕꯒꯤ ꯁꯤꯡꯌꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯂꯩꯔꯥꯡ ꯀ꯭ꯋꯥꯛꯂꯩ ꯍꯥꯏꯅ ꯊꯣꯟꯕꯤ ꯍꯥꯏ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯂꯩꯒꯤ ꯂꯩꯈꯜꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯆꯥꯛ ꯇꯥꯏꯅ ꯃꯃꯤꯡ ꯍꯥꯏꯕ ꯅꯠꯇꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯍꯧ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯂꯤꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯆꯥꯎꯔꯦꯟꯅ ꯄꯦꯜꯂꯗꯨꯅ ꯏꯄꯥ ꯄꯦꯜꯂꯦ ꯇꯔꯨꯕꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯃꯒꯨꯟ ꯂꯩꯕꯤ ꯃꯤ ꯋꯥꯠꯇꯕ ꯑꯣꯏꯔꯦꯗꯣ ꯏꯆꯥꯗꯤ ꯏꯄꯥꯅ ꯊꯥꯞꯅ ꯊꯅꯝꯂꯦꯗꯅ ꯏꯄꯥ ꯄꯦꯜꯂꯦ ꯁꯦꯂꯨꯡꯕ ꯂꯥꯎ ꯏꯆꯥꯒꯤꯗꯃꯛ ꯁꯅꯥ ꯈꯨꯖꯤ ꯇꯥꯟ ꯀꯠꯂꯨ ꯂꯥꯎ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯇꯔꯨꯕꯤꯕꯨ ꯃꯅꯥ ꯀꯌꯥ ꯄꯤꯗꯨꯅ ꯊꯥꯒꯠꯄꯤꯔꯤ ꯅꯤꯡꯊꯧꯀꯣꯟꯗ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯈꯣꯡꯐꯝ ꯑꯃꯒꯤ ꯂꯣꯏ ꯊꯥꯏ ꯀꯩꯁꯨ ꯅꯠꯇꯕ ꯈꯣꯡꯐꯝ ꯑꯃꯒꯤ ꯃꯅꯥ ꯐꯪꯏ ꯍꯥꯏꯕ ꯑꯗꯨ ꯇꯔꯨꯕꯤꯗ ꯊꯣꯛꯂꯤ ꯇꯔꯨꯕꯤꯕꯨ ꯃꯌꯥꯝꯅ ꯊꯥꯒꯠꯅꯩ ꯁꯤꯡꯉꯤ ꯃꯒꯨꯟ ꯂꯩ ꯍꯥꯏꯅ ꯋꯥꯔꯤꯅꯩ ꯄꯥꯎ ꯑꯗꯨ ꯄꯨꯟꯁꯤꯕꯁꯨ ꯇꯥꯔꯤ ꯄꯨꯟꯁꯤꯕ ꯇꯔꯨꯕꯤꯒꯤ ꯃꯒꯨꯟ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ ꯄꯨꯟꯁꯤꯕ ꯇꯔꯨꯕꯤꯒꯤ ナꯛꯇ ꯊꯨꯅ ꯂꯥꯛꯏ ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯇꯝꯄꯥꯛ ꯌꯨꯝꯗ ꯂꯩꯕꯅꯤ ꯀꯣꯅꯨꯡꯗ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯍꯦꯛ ꯃꯔꯩ ꯇꯔꯨꯕꯤ ꯁꯅꯥꯒ ꯂꯩꯈꯣꯡꯁꯤꯡꯗ ꯂꯩꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯁꯦꯡꯗꯨꯅ ꯂꯩ ꯁꯅꯥꯅ ꯏꯆꯦ ꯉꯁꯥꯏ ꯅꯤꯡꯊꯧꯅ ꯄꯤꯕ ꯁꯅꯥꯁꯤꯡꯗꯣ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯊꯣꯛꯄ ꯁꯤꯖꯤꯟꯅꯖꯔꯅꯤ ꯁꯅꯥ ꯍꯔꯥꯎꯅ ꯏꯆꯦ ꯀꯣꯅꯨꯡꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯅꯨꯡꯉꯥꯏ ꯌꯨꯝꯗꯗꯤ ꯏꯟꯁꯥꯡ ꯐꯥꯎꯕ ꯑꯍꯥꯎꯕ ꯅꯣꯡꯃꯇ ꯆꯥꯕ ꯐꯪꯗꯦ ꯆꯥꯛꯁꯨ ꯅꯣꯡꯃꯇ ꯄꯨꯛ ꯊꯟꯗꯦ ꯇꯨꯃꯤ ꯂꯩꯌꯨ ꯁꯅꯥ ꯃꯤꯅ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯇꯥꯔꯤ ꯄꯨꯟꯁꯤꯕ ꯅꯣꯛꯇꯨꯅ ꯃꯤ ꯇꯥꯈꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯇꯥꯍꯧꯔꯤ ꯀꯝꯗꯧꯕ ꯇꯔꯨꯕꯤ ꯄꯨꯟꯁꯤꯕ ꯂꯩꯔꯝꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ ꯄꯨꯟꯁꯤꯕꯤꯅ ꯇꯔꯨꯕꯤ ꯑꯁꯨꯝꯅ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕ ꯃꯈꯩ ꯑꯩꯅ ꯅꯐꯝꯗ ꯆꯪꯁꯤꯟꯕ ꯍꯦꯛ ꯉꯝꯍꯟꯗꯦ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯁꯦ ꯅꯈꯣꯏꯒꯨꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧ ꯅꯅꯤꯡꯇꯧ ꯑꯩꯅ ꯌꯥꯔꯤ ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕ ꯅꯧꯐꯦꯠ ꯇꯧꯏ ꯄꯨꯟꯁꯤꯕ ꯃꯍꯧꯁꯥꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ
ꯃꯤꯒꯨꯝꯕ ꯃꯥꯏꯊꯣꯡ ꯂꯥꯡꯅ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯎꯕꯗ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯇꯔꯨꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯃꯒꯨꯟ ꯄꯨꯝꯕ ꯍꯟꯊꯈꯤ꯫ ꯅꯪꯒꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯍꯜꯂꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯅꯪꯒꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯥꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥ ꯂꯩ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯦ, ꯊꯃꯣꯏꯗ ꯂꯩꯕ ꯄꯨꯝꯕ ꯑꯊꯤꯡꯕ ꯂꯩꯇꯅ ꯑꯣꯔꯣ ꯑꯣꯔꯣ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯥꯏꯕꯇ ꯅꯠꯇꯦ, ꯇꯔꯨꯕꯤꯒꯤ ꯊꯥꯕꯜꯒꯨꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯝꯍꯦꯜꯂꯕ ꯉꯥꯅꯨ ꯊꯪꯈꯣꯡ ꯀꯌꯥꯅ ꯁꯥꯟꯅꯕꯗ ꯊꯝꯕꯥꯜ ꯂꯩꯀꯥꯁꯤꯡꯗ ꯂꯨꯔꯕ ꯄꯥꯠꯀꯤ ꯏꯔꯤꯛ ꯆꯣꯡꯕꯒꯨꯝꯅ ꯄꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯔꯨꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯔꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯔꯨꯕꯤ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯇꯔꯨꯕꯤ ꯃꯃꯥꯏꯗꯨ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯏ, ꯇꯔꯨꯕꯤ ꯈꯪꯍꯧꯗꯅ꯫ ꯔꯥꯖꯀꯨꯃꯥꯔ, ꯁꯅꯥ ꯃꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯁꯅꯥꯒꯤ ꯃꯥꯡꯗ ꯇꯧꯐꯝ ꯈꯪꯗꯦ, ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯑꯉꯥꯡ ꯃꯃꯥꯡ ꯑꯗꯨꯗ ꯆꯥꯡ ꯄꯨꯝꯕ ꯇꯥꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯠꯂꯠ ꯇꯧꯅ, ꯁꯅꯥ, ꯅꯣꯏ ꯆꯦꯒ ꯂꯩ ꯃꯈꯣꯡ ꯁꯦꯡꯉꯤꯔꯣ? ꯁꯅꯥ ꯅꯣꯛꯏ, ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯦ ꯎꯗꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕ ꯖꯥꯠꯁꯤꯗꯤ ꯃꯆꯤꯟꯗ ꯂꯥꯏ ꯇꯣꯡꯉꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯁꯅꯥ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯏꯀꯥꯏ꯫ ꯇꯔꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯔꯨꯕꯤ, ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯃꯅꯥ ꯄꯤꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯈꯜꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗ ꯄꯥꯡꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯗꯨꯝ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯇꯔꯨꯕꯤ ꯃꯥꯁꯨ ꯁꯅꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏ꯫ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯅꯗꯦ, ꯑꯗꯨꯕꯨ ꯏꯍꯨꯜꯗꯤ ꯏꯃꯥꯟ ꯃꯥꯟꯅꯩ꯫ ꯂꯥꯏꯔꯩ ꯅꯪꯉꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯏꯍꯨꯜ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯗꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯂꯥꯡꯅꯩ꯫ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯅ ꯃꯃꯥꯗ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯕꯣ? ꯇꯔꯨꯕꯤꯅ ꯑꯃꯨꯛ, ꯀꯩꯗꯧꯔꯦ ꯁꯅꯥ, ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ? ꯁꯅꯥ ꯆꯥꯛꯇꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯎꯏ ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯁꯦ ꯈꯪꯕ꯭ꯔꯥ? ꯍꯥꯏꯌꯣ ꯅꯆꯦꯅ ꯀꯩꯗꯧꯔꯕ? ꯁꯅꯥ ꯃꯆꯦꯗ ꯀꯔꯦꯝꯅꯗꯨꯅ, ꯍꯥꯏꯗꯣꯛꯑꯒꯦ꯫ ꯇꯔꯨꯕꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯖꯗꯦ ꯀꯔꯤꯅꯣ ꯍꯥꯏꯅ, ꯃꯔꯝꯗꯤ ꯃꯥꯅꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯏꯍꯨꯜ ꯐꯣꯡꯗꯣꯛꯆꯗꯦ, ꯂꯣꯠꯇꯨꯅ ꯊꯝꯖꯕꯅꯤ꯫ ꯇꯔꯨꯕꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ, ꯍꯣꯅꯦ ꯏꯃꯥ, ꯉꯁꯥꯏꯅꯦ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯥꯛꯑꯦ, ꯑꯗꯨꯒꯅꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ꯫ ꯇꯔꯨꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯇꯕꯥꯕꯤ ꯄꯥꯈꯠꯅ, ꯏꯃꯥꯏꯄꯦꯝꯃ, ꯁꯅꯥ, ꯅꯪꯕꯨ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯤꯅꯦꯍꯦ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯇꯣꯛꯑꯣ꯫ ꯁꯅꯥ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ, ꯅꯣꯛꯇꯨꯅ ꯂꯩ꯫ ꯇꯔꯨꯕꯤ ꯃꯃꯥꯒꯤ ꯃꯥꯡꯗ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯐꯅꯁꯨ ꯋꯥꯈꯜ ꯇꯥꯅ ꯏꯃꯥꯅ ꯈꯜꯂꯨꯕꯅꯤ꯫ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯅꯤꯡꯊꯧꯀꯣꯜꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯔꯨꯔꯕꯅꯦꯍꯦ꯫ ꯏꯃꯥꯗꯤ ꯃꯥꯡꯉꯤꯗꯅ꯫ ꯇꯔꯨꯕꯤ ꯀꯞꯅꯤꯡꯂꯛꯏ꯫ ꯃꯃꯥꯗ, ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗꯦ꯫ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯁꯨ ꯅꯅꯥꯎ ꯑꯁꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯀꯣꯜ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯣꯔ ꯐꯥꯎꯕ ꯀꯟꯅ ꯍꯣꯟꯕ ꯌꯥꯗꯕ ꯃꯐꯝꯅꯤ꯫ ꯏꯃꯥꯗꯤ ꯃꯥꯡꯉꯦꯗꯅ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯃꯇꯨꯡꯗ ꯅꯪ ꯔꯥꯖꯀꯨꯃꯥꯔꯒ ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ꯫ ꯏꯃꯥ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯪ ꯃꯥꯅ ꯍꯥꯏꯔꯛꯂꯕꯁꯨ ꯊꯩꯗꯣꯛꯀꯗꯕꯅꯤ꯫ ꯊꯤꯅ ꯉꯥꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯀꯣꯜꯗꯤ ꯃꯔꯧ ꯆꯥꯎꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯅ ꯇꯣꯡꯅꯤꯡꯕ ꯎꯄꯥꯜꯗ ꯇꯣꯡꯕ ꯆꯤꯛꯂꯥꯒꯨꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯍꯤ ꯆꯣꯟꯅ ꯌꯥꯎꯕ ꯍꯩꯔꯥꯡꯕꯨ ꯈꯣꯏꯅ ꯊꯤꯕꯒꯨꯝꯕꯅꯤ꯫ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯒ ꯁꯈꯞ ꯇꯣꯏꯅ ꯄꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯇꯕꯥꯕꯤ ꯃꯆꯥꯕꯨ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏ꯫ ꯇꯔꯨꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯗꯨꯅ ꯈꯥꯡꯏ꯫ ꯁꯅꯥ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯋꯥ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯅꯔꯤꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯁꯟꯗ꯭ꯔꯦ, ꯋꯥꯃꯩꯒꯨꯝꯅ ꯑꯣꯝꯅꯔꯛꯂꯦ꯫ ꯇꯔꯨꯕꯤ ꯃꯃꯥꯅ ꯉꯥꯡꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯈꯜ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥ ꯇꯁꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯕꯨꯗꯤ ꯍꯧꯈꯤꯕꯗ ꯄꯥꯝꯈꯤꯕꯗꯤ ꯅꯠꯇꯦ, ꯃꯔꯣꯝꯗꯣꯝ ꯑꯣꯏꯈ꯭ꯔꯤꯕ ꯍꯨꯜꯂꯛꯄ ꯃꯤꯍꯨꯜꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯇꯔꯨꯕꯤꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯉꯁꯤ ꯂꯥꯛꯄ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯂꯩ ꯆꯥꯔꯥ ꯑꯅꯧꯕ ꯑꯃ ꯄꯨꯔꯛꯏ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯐꯝ ꯍꯥꯏꯕꯕꯨ ꯂꯩ ꯃꯈꯣꯡ ꯁꯦꯡꯕ, ꯂꯩ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ, ꯂꯩꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯖꯕ, ꯃꯈꯜ ꯀꯌꯥꯒꯤ ꯂꯩ ꯆꯥꯔꯥ ꯊꯥꯕ ꯑꯁꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯩ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯔꯨꯕꯤ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯁꯤꯟꯅꯩ꯫ ꯇꯔꯨꯕꯤ ꯆꯪꯒꯦ ꯇꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ, ꯇꯔꯨꯕꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯠꯇꯨꯅ ꯇꯔꯨꯕꯤꯒꯤ ꯃꯥꯡ ꯑꯗꯨꯗ ꯂꯦꯞꯁꯤꯜꯂꯤ꯫ ꯇꯔꯨꯕꯤ ꯇꯞꯅ,
Rajkumar. Karigino ay uraga changi tawridi. Ay Rajkumar la ay haiba khangdaduna tawbani. Thabak loiri haiduna changi tawzabani. Oidaba ngangan. Nang aina asumna tawbase yam nungaitabra. Tarubi manga side hairage khali tarubi nungaitana. Oidaba adumakti nate. Adubu aidi Rajkumar ga yengnabada matik yamna chade. Karigumba khalamba thoklabasu khudakta mikub asidagi ayi wakhal thadokbi. Aidi konunga siki lekhong sangbini. Ining thaugi Miny Nupi ni. Hek khanglakpadagi kaigi sagaida chawrakbini. Asi haiduna tarubi mapi taithoi. Rajkumar tarubi gi mapi do taithopi aduga. Nangonda kanana kari hairage. Se aingonda sengna hayo. Tarubi hantoi aduga. Haidi. Haidingai sida khongphamase hantokpana phagani khanduna haisabani. Ai hak thak leba wathuk ohenba ai pamjade. Tauribado leima khumbina uraduna mathabak yai. Imai pema. Karino tauriba mataw asidi. Is yang haidre. Punsibana handak tuina lai hairibasidi masigi oi. Phai. Masigi Miny Nupi ase mangak samase laktana inkidaba yararoi. Asi haiduna lonabi nupi mayam gi manakta changlai. Mayam adu manai masel mayam amaga leirami. Hai, nakhoibum talawni. Laikhong asida huranbi phare ni ngasidi. Mayam do kaino hainai. Laima khubi tauriba mataw adu loina tamne. Khara makhaidi henjilabani. Magi wari adu machu thakle aduna leiriba mayam adu ngaknai. Hari kayada tawba ngamlibano. Masam adu maru koklaga sunu yangang tairaga lambi sorokta khongoinaga dabani. Mayam adusu madunasu opanate. Law yengusi law. Asi haiduna mayam du thoklai. Rajkumar nungaitana. Tarubi sengna hayo. Nangonda kanana kari hairabaki. Aingonda minamgano. Wa hangatuna khumi haiduna warobigano. Mamangdasu haikre. Aingonda kanana su kaisu haide. Asi hairamlaga tarubi changkre. Rajkumar tauribadu yengduna lehawi. Rajkumar ngahak leiramlaga masu hankre. Mama mayam adu thoklai leima khubina. Yengu masidani. Asi haiduna yengnarakpada anidu leiramdre ngakna. Haima leiramdre hojikta lehawbani. Apanbina. Iche karinoda lehawi hairaga leiramjubasibu aikhoibu laknabiribra. Hai aidi kaidobagi noibu laknadoino lehawbaduna bu lehawi haibani. Lehawduna kaidobagi lehawi haidoino. Atombina amo kadai adudi leitribasidi. Laima khumbi changsanduna amu yengi leitre. Kaino aibu aigi mitnarane. Nateda tarubina kappada aikhoi punsibana mapiga taithokpibanida. Ichena ahal oirakpagi seranturana ubo oiramganida. Asi hairaga manausingdu changkre laima khumbi manausing aduna mabu angawbu siramba aduda prok chakna lehawi. Kayadano yenguni. Aibu angawbu siwani mayam changdana. Phai ngasi natrasu nongmadi pharagedo. Laima khumbi tarubi amadi punsibabu senaduna laikre. Rajkumar tarubi gi wangang aduna tarubi gi manakta lainingba henkre. Taibang miyoibagi haunabi tawno haiba masina maroire tawningba. Rajkumar nungdang wairamda lai tarubi lai ising chaituna lai. Laima khumbi Rajkumar lakpadu ubada. Lai. Ngasidi soidana pharagedo. Asi haiduna manausingbu kauthoi mayam adu lumduna yengi. Rajkumar changlaktuna. Tarubi ima khoidi. Tarubi thawa sade magi mathau tawtuna lai. Imadi sanaga leijar anawbo yengluni haina chakhi. Phare. Adudi ngasidi ayi oiba wa khara haige. Ai thaba khara lei ngasidi. Asi haiduna tarubi chatke tawi Rajkumar na tanai aduga. Tarubi aina haisamta takho. Tarubi tade chatke tawi mayam du ngakna kaino haina yengi laima khumbina. Urabra ngasidi. Aibu nakhoi mayamna nahan angawbo sikhibadu natro. Yengu. Aina haijinbraba. Rajkumar tarubi gi makhut adu phaduna. Tarubi nangna sumna tawbase ai tasengna leifam khangdi. Kaigino nangna sumna tawrise. Panbina is karino masidi yamna henjinarena. Aina Miny Nupi asibu khara luna tawre. Madi yamna tawramina. Mayam sanakya taksi. Miny Nupi ase tanthokhansi. Laima khubina. Hai ngaikolaw. Imungda wakhanasi. Phingkatpana kanaroi. Laima khubi imungda changlai. Mayam adu matung inarai laima khumbi. Thong naw pumba loina lonsili aduga manaw apanbi ahal apanbi naha laima khumbi tombi mayam adu famnaduna. Nakhoina sanakyada hairabasu karisu kanaroi. Sanakyana khwaidagi chanba nungsiba machase bunsibani.
aduna aikhoina haigadoriba ase aremba taduna tokani madugi saru aikhoi masel tanaduna masigi Miny Nupi ase tanthokisi masina khwaidigi phaba lambi oigani mayamdo watane apambina aina mabu nupi thina naba hairuba aduna oibatai mane irang tauribasi kari nangna mabu nupi thina naba hairuriba aina nongma phorungba thaduna haudok halubani is mange somdana matabu nupi thidana leinanaba konung asida laisabi amada phawba changdanaba hotnari hai chinthinbiya nangna suk yamna haipa saribasibu karigino mayamnadi punsibabu nupi thidanaba dara mutnanaba hotnaribani phare adudi mase achengba tanja yenglaga tanthokdaba yade mayamdu darubi khoibu tanthoknaba haiduna warepnari laimakumbina hairiba pumba yanare apanbi amadi darubi makhoi anidi mahausana khara makhai chana jai mayamdagi apanbi ngasidi laimakumbigi hudagi mabuk adu olabani apanbi na darubiya nang thabak loiredi aigi ising khajikta lumulaw darubi hoi haiduna changduna ising lomi darubi madi mayamna adumna sinaramgani haibadi ma khanjarude apanbi machegi nakta chelai aduga iche hal darubido aigi de ising lumduna lehori kari isung lumhawi haiba phare adudi chalo nang ising ado soiba saraga mangonda haijilu apanbi hoi haiduna changlai aniduna khanaribadu phorungbana lona tare phorungbana is sidi kamdongni aina changubusu yaroi ai mamada hairuki phorungbo pau tamba chelai panbina darubiya ising adubu sarabro sari mai bema kadai adudi ai hairagi apanbi ising adu haibada soiba saraga darubigi makhong aduda haijilai darubi khanglaw lawi ima apanbi pakhatsane aduga haima aidi soiredana kamdongni sidi hai kana lei darubi ima si soikre nangbu yamno sarabo ima yengise kadai darubi makhut aduna khumduna ima si yarani yade ima yengi apanbi anaba adu yengba sasinaduna asaba mafam aduda kanna amu methalai darubi laurai hai laugununi nangbo phananabani ne tababi phorungbana tamduna chelai kadai icha kadawre haibano apanbi satlauna thadoe aduga phi aduna napthokpa sai tababida aina ising ase haibada khara soikre saunugo tababi khara saurapna saure aina kari hairuni ibe makhoidi angambani aikhoi wakatladuna kaidawni tababi wari se kadomdano machaki dawri soikre hairabadi soikre dana chalo layenge hairabasu achangba selado aina puthokani darubi chaina adu khangba ngamdre mamada ima aibu kadam to pubiu ai khongsi sabana loi tababi makha amuk taramdana machabu puduna tholai phorungba su mapanda lairami phorungba pakhatna bema kayam soi dada yam sokpana teda chango phorungba darubigi makhong adu ngangsangang na phana sang leibadu ure is sidi yam soklena ai Rajkumar da pawse amuk tamnuki phorungba chen khre paw pumba Rajkumar da tam khre Rajkumar mai hoba makhai sawi masina wani mana tawriba pumba phai sanakya da pumna mak tamgani Rajkumar da sauna lai tababina sana ising khara purao sana ising puduna chen thorai machegi makhong adu ubada aya sidi mayam soena tababi machagi hidak hapirai darubi mapita na jaina khangjai tababi machagi thot khraba makhong aduda ngangsangang na tawribadu uba yengba ngamjade tababi kablai imana hanaso haikrabaduni masi thokani haida chasi yumda chasi ichasi bayade makhoidi mi oirabasu mahubu bangaktani hayengmak mafam ase thadoasi mama machadu chatlage haina warepnare Rajkumar darubi bu kauduna lai darubi manauda sana tho Rajkumar la amali masida janghalakanu ichina yade hayo sana chen thokre aduga Rajkumar ichina changakanu hai kari aibu changakanu haiba hoi nachedu khayam thina soke khara soi ima dile hobra imane hidak hapawe kaigino aibu changakanu hairibadi khangde Rajkumar changlake tawi darubi changlakpa tare haiduna imungdagi laurai Rajkumar changbirakanu Rajkumar singna khudingmak amlabasu laisabi leiba kada ayaba yaudana changlaklabadi leibak ningthogi chairak phangani
Rajkumar khongpham adu hantoi aduga mamit ira chenduna. Tarubi, karigino nangna aibu asuk yamna tathiriba. Phaurungbana, ibungo. Rajkumar sauna amuk chatkre phaurungba tanai Rajkumar magi mabuk khangbana kari thoklagadaba haina pakhatchai. Tarubi mamana hidak hapagi khara ingthari. Tababina machada. Imagi sana nangna chega lairamu. Ima ningthaugi manakta chatluge. Tarubi mamada. Ima ningthauda wafam ase tamnugan. Nachana pangbudagi thokpa ngaktani. Phari. Nangna tamlanu hairabanina tamlaroi. Imadi asengba asidadi hainingbani. Adubu aikhoi chatlege haiba asidi khanghalamba phai. Tababi ningthaugi manakta lai. Nupi mayamadu noktuna lairami. Apan biya nangse onthokna haikrihe. Karigumba nangna ahal oiramlabadi. Ichana ningthau oihalamgadabani. Laima khubina amu ningthaubu henba ningthau senba oigadoribasidi. Mayamdo haraunai. Pana chaduna langnai. Tababi ningthaugi manakta changlai ningthaubu khurummi. Iningthau. Hayo hayo nangna kari hainingba. Nana ekhoi yumda hanjakhragi. Kariginone nakhoibu sida laibasibu naning thungdaba kari laire. Iningthau kari su laijadi. Lairaba ekhoina kari amu apen penda lairugani. Ngarang aigi khomlen manglanda laioi khraba adun magi sangai adubu thadoktuna chatli haina yamna warauram. Mahakna thambirama mafam aduna. Aikhoi khwaigidi khwaidagi nungaiba mafam ama oirani. Magi mapok kumonsu naksilakli. Chummi. Mapok kumon naksilakpa aduna oirini. Thoina khanjilun. Chalu chalu. Adubu nakhoi sildi laijarabro. Asi haiduna. Kana lai. Tarit ki sinja khara puthoro. Nate nate iningthau. Silgi awat pathoina laiti. Iningthau na thagi pipiba ado lengdana laijari. Maduna sizina jaragi. Phare phare. Aduga nakhoi amukti lakhoko. Tababi iningthau bo amuk khurumlamnaduna halai ningthau madi tawribadu karisu khangjaba nate aduna mahaksu khamludre. Ayuk nganta aduna mama macha mafi marol yomduna kana ojingai thorakle. Tarubi makhong adu sek sektuna thorai. Phaurungbaga hek thengnarure phaurungba changsinduna. Ibema, karino potyom thayumga ayuk sida tawribasibo. Tababi mamit ira cheladuna. Dada, aikhoi chalagi. Mafam asida aikhoigi changjafam laiti. Nate nate ibema. Pawa sibu Rajkumar di takrabra. Tarubina amu. Tade, Rajkumar na khara tambiro. Aikhoibu waraudanabasa haibiro. Ibema, iningthau di khanglabra. Iningthau di khangle. Phare phare. Nakhoina adumna khallabadi chalo chalo. Kona kari haibado amu khanarasi. Punsiba paw pumba phaurungbadagi tare pawadu tabadagi henna I kabana loire. Wangangdana mapagi manakta changkre. Sanakya. Icha laklibra kari laire ipada hayo. Sanakya. Nachabu bebar kai haidan di habigat. Hayo hayo. Icha na hainingbadu ipada loina hayo. Sanakya. Nacha tarubiga luhongjaragi. Kari. Tarubiga haiba. Hoi sanakya. Nachana mahakbu thamoi sengna nungsijarure. Ningthawadu nga hakhalaba matungda nokfet tauna. Kaide. Ichana bu hairabadi. Inai oirabasu ipana yai. Adubu madi ngarang chakrabadaini. Sanakya. Chatkriba pumba ningthaw khubam kalakpa inaw singi khanba ima singna thokhanba ngaktani. Karino ne punsiba nangna ngangli basibo. Ipabo mukta wakhal tahaluni. Punsiba waram pumba tamle. Chaurel magi nupi makhai adu kakhatuna ngangli. Rajkumar madi ngangnaribudu makhata na tarudre. Rajkumar adu tarubigi manakta lai. Tarubi mangolda fak thaduna famduna lairami. Rajkumar ayabaga mata yauduna thuna changsili aduga. Tarubi. Karigino aigi ayaba yauduna chatlibadi. Tarubi Rajkumar gi makhol tabada swai lawi. Anaba makhong adu losinge tawi. Aingondagi kayam kuina nang chenge haibano. Aina khangloi haina khanbra. Nangnu fana chelabasu fana lotunasu. Nangi Rajkumar na nangbu mikup amata thadoi. Nang udana leibangam de haibasi nang karigi khangde. Tarubi lao chasi. Imadi kadai lekre. Imada hayo. Chalasi. Rajkumar Tarubi gi makut adu kanna paisenduna hik hik launa kablai. Tarubi Rajkumar gi matawadu yengba ngamdre. Tarubi masu kablai. Rajkumar, aise kaya da laibak phakrab. Rajkumar aibu kaya gi matik nungsizab. Adubu aidi. Mi pumbanasu phasai hainaba. Laidi lairang oirabasu laina maduna mi pum khudingbu sumhatba ngamlabasu. Isorgi mafamda katpa yadab. Ngasi phawba laini hainadraba nongbam laigumbani.
ꯑꯩꯒꯤ ꯃꯐꯝ ꯈꯨꯅꯨꯡ ꯑꯁꯤꯗ ꯂꯩꯇꯦ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯦꯡꯂꯕ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯄ ꯁꯦꯡꯂꯕ ꯂꯨꯔꯕ ꯂꯥꯏꯖ ꯇꯔꯨ ꯇꯔꯨꯕꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯃꯨꯖꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅ ꯅꯤꯡꯊꯧꯀꯣꯟꯒꯤ ꯁꯔꯧ ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯈꯣꯏꯒꯤ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯂꯥꯡꯗ ꯑꯃꯨꯛ ꯊꯨꯍꯟꯕꯤꯒꯅꯨ ꯇꯔꯨꯕꯤ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧꯀꯣꯜꯗ ꯀꯥꯒꯨꯝꯁꯤ ꯇꯝꯄꯥꯛ ꯌꯨꯝꯗ ꯂꯩꯁꯤ ꯑꯩ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯀꯜꯂꯛꯇꯦ ꯏꯄꯥꯅ ꯊꯣꯛꯈ꯭ꯔꯒ ꯏꯅꯥꯎꯁꯤꯡꯗ ꯄꯤꯊꯣꯛꯀꯦ ꯇꯔꯨꯕꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯧꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯜꯂꯨꯗꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯏꯔꯩ ꯑꯗꯨꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯗ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤ ꯈꯨꯝꯕ ꯉꯝꯖꯗꯦ ꯇꯔꯨꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯕꯥꯕꯤ ꯊꯣꯛꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯇꯕꯥꯕꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯇꯕꯥꯕꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯏꯃꯥꯁꯤꯡꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯊꯣꯛꯇꯅꯕ ꯅꯆꯥ ꯁꯅꯥꯈ꯭ꯌꯥꯗ ꯍꯥꯏꯖꯒꯦ ꯏꯃꯥ ꯇꯔꯨꯕꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯕꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯇꯔꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯔꯨꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯑꯁꯤ ꯌꯥꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯅꯤꯡꯊꯧꯀꯣꯜꯗꯗꯤ ꯂꯩꯁꯤ ꯑꯩ ꯅꯪꯕꯨꯗꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯖꯒꯦ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯑꯉꯥꯎꯕꯒꯨꯝꯅꯤ ꯑꯗꯨꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯥ ꯑꯗꯨꯗ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯇꯥꯂꯛ ꯑꯁꯤꯗ ꯐꯧꯔꯨꯡꯕ ꯃꯥꯅ ꯆꯤꯡꯗꯨꯅ ꯃꯃꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯀꯤꯕꯗꯒꯤ ꯃꯃꯥꯁꯤꯡ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯏꯃꯥꯒꯤ ꯇꯔꯨꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯃꯥꯁꯤꯡꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯤꯡꯊꯧꯀꯣꯜꯗ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯕꯦꯝꯃꯁꯤꯡꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯅ ꯃꯅꯥꯏ ꯑꯣꯏꯈ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯆꯪꯖꯔꯛꯂꯦ ꯃꯄꯨ ꯃꯥꯅꯗꯤ ꯑꯔꯥꯟꯕꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯃꯆꯥ ꯑꯃꯨꯛ ꯈꯥꯏꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯇꯔꯨꯕꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯦ ꯂꯥꯛꯄ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯥꯛꯄ ꯃꯥꯗꯤ ꯇꯔꯨꯕꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯗꯦ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯇꯔꯨꯕꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯏꯁꯣꯡ ꯁꯣꯡꯅ ꯀꯅꯥ ꯂꯩꯇꯅ ꯎꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯒꯤ ꯐꯤꯕꯝ ꯇꯔꯨꯕꯤ ꯅꯍꯥꯛ ꯊꯛꯀꯤ ꯑꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛ ꯏꯈꯨꯠ ꯆꯜꯂꯒꯦ ꯅꯪꯕు ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯇꯔꯨꯕꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯣꯕ ꯂꯥꯛꯄ ꯊꯣꯔꯛꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯃꯣꯕ ꯂꯥꯛꯄꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯁꯣꯏꯔꯦ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯃꯣꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯇꯔꯨꯕꯤ ꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯣꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯂꯤꯔꯛꯏ ꯂꯥꯛꯄ ꯁꯥꯎꯔꯞꯅ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯃꯍꯥꯛ ꯊꯛꯀꯤ ꯋꯥꯍꯧꯅ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤꯕ ꯑꯗꯨꯒ ꯑꯩꯍꯥꯛ ꯊꯛꯀꯤ ꯃꯥꯅ ꯅꯤꯡꯊꯧꯀꯣꯟꯗ ꯑꯣꯡꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯈꯤꯕ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯗꯅ ꯃꯥꯕꯨ ꯆꯥꯎꯕ ꯉꯥꯏꯔꯛꯄ ꯑꯆꯠꯆꯥ ꯇꯔꯨꯕꯤ ꯑꯩꯕꯨ ꯂꯥꯛꯆꯩꯗ ꯂꯥꯛꯄ ꯃꯥꯁꯨ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯇꯨꯅ ꯇꯣꯛꯄ ꯑꯗꯨꯒꯨꯝꯅ ꯇꯔꯨꯕꯤ ꯍꯥꯏꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯧꯔꯛꯄꯤ ꯂꯩꯃꯔꯦꯜ ꯐꯝꯊꯣꯜ ꯐꯪꯈꯤꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯥꯕꯨꯗꯤ ꯐꯪꯗꯗꯨꯅ ꯆꯥꯛꯅ ꯂꯦꯟꯕ ꯇꯥꯈꯤ